Mama Lebaki the Makta Tawai Tava the Pamudra Maiti Nong Sakya, Torbung Bangla Tamna thomjinkhre, Kukizo Milten Singna Usit Hoidana, Torbung Bangla the Leiron Sanda Bohonar Payaroi. Kuki Kulai Paiba Milten Singna, Hokiba me Humdegi Horaduna, Maite Purupta Atamna Landaratuna, Mite Kiagi Tawai Mankrava, Amadi Yumkai Kia Mai Tado Pikivadagi, Lanzelaktuna, Relief Game Sing the Sangs from Loduna Masam Mayum the Pawa Hanbangamdana, Ta Hum Pazil of Pawa, Wana Punsilena Ripachera Sida, Amukahanna, Kuki Milten Singna Usita Hoidana, Makoyi Kukizo Milten Kuntamangabu, Tribal Martyrs Mintonduna, Surachanpur, Amadi Bishnupur Districti, Taina from the Ladiba, Torbung Banglagi, how like Kopi Kuldaleron Chanduna Sivaksan. Sing Pungani Taurang Liba, Dubu, Yaning the Pongdoktuna, Manipur Tongan Tongan Pamkiada, Langagna, Kuki Milten Singi Tauranga seat Tinga the Bani Haina, Wakat mi Pambagaloina, Kongjankia Sangsenduna Kolau Laukre. PAO-CHE na Torbung Bangla dagi phangba pau magi matungina ngasi numidang waram Kuki Milten Singna Torbung Bangla khulgi haulai khopi da Kuki Milten Singi asi baksang phumgani hairiba du thingnabagi damak Imalebak Manipur gi damakta thawai ka thokpa pamudraba maitei cha kaya amadi kokomi gi thongbi singsu thomjinba hokre. PAO-CHE Makataraduna Hai, Kuki Zo Milten Kuntamangaki Asi Haksang Pungadoribadu, Laibak Miyamna Yadabana Maram Oiraga, Toganing the Togdok Tolakadra, Haibagi, Mipai Badagi, Masing Yamlaba Security Forcing, Torbung Banglagi, Haulai Kopi, Ngak Sendun Lady Hairi. Amaramda sin Kuki terrorist singi asi baksang Manipur da Pumbe Aroi, Asigumba Tawang asi Manipur Tugai na Basatar Libalalongni, Maramaduna, Manipur Lengang na Kudak the Tinga da Bani Haina, Press Club ta, Pangtokiba Paogi Pamamada, Federation of Civil Society Organization, Samna Pok Sign Kangnariba Sigi President, and Maniharna Pongdopre. PAO-CHE Mipamadu the Mahana Makataraduna Hai, Irang Sagatpa Pamba Kuki Puruki, Masing Yamlaba Nupi Sing, Sangaktuna, Kuki Milten Singbu, Pumgani Haribama Pamadubu, Sengdoktuna, Pumna Bohonar Paduda, OC Amadi, Paramilitary Forcing na Yengduna Lay, Loina Ating Bamatapi the Bahibasi, Asoba Lautuna Bama, Yauram Loy Haining Late. Todo si Tampaki Mapamada Oiramba Taravadi, Kudakta Henba Force Hadaduna, Tinglamba Suyai. Surachanpur SP na Surachanpur PS ki OC amadi paramilitary forcing ngakhanduna mapamadu sengdo hanchibagi thawong asi khwaidagi hena laibak thibani karigumba nampu da Kuki Milten singi asi baksang phumna bohonaraklabadi maduda tholakpa aphapata gi tekchak punmak Manipur lengak DC amadi SP Surachanpur na pugadabani. Chief Justice DY Chandrachud ki Bensta Chathakiba hearing amada Center ki Solicitor General Tushar Mehtana siriba miyoi sing si ayamba illegal OINA India da sanglakpa miyoi sing oiramba yai haibagi singnaba phongdokiba leikrabani. Maramaduna Houzik Manipur da thokliba irang asi India manungi internal conflict oina lobagi matam natre masi external aggression amani haibasi mayek sengle. India lengak asu khangna lamdam asida hen imu naimu tanana ba sinbagi thabak toktuna sin Kuki singi mathakta akan ba action lokhatpham thoklabani loinana Torbung Bangla gi sericulture complex ta sin Kuki terrorist singi asi bhaksang sing phumba yaroi amadi Manipur gi mafam amata da phumbagi ayabusu piroidabani Union government na sin Kuki terrorist singbu masa gi maramdamda pukhina ba thaurang paikhatkadabani Tampaki mafam amada army sangma matamda thinglubadadi nampu da miyam gi marakta tear gas smoke bomb amadi live firing tawduna miyam tankhaibi thong kya sathari aduga singi lamdana ngasi phawbada law and order thugairi busingi mathakta action amata lokhatri masina amuk hena miyamda India government amadi Kuki Milten singi marakta karamba aronba agenda ama leirabano haibagi mipaiba pokhale haina sumhang makhata phongdoki Nakal Maromda Torbung Banglagi, Haulai Coffee Amadi Government ki Sericulture Department ki Technical Service Center Amasung Malvari Farm da Irang Sida Laikhidraba Kuki Milten Singi Mongpam Waisingani Honor Liba Thongasi Ibudo Tangjing Pamnaiba Sairap Loisang Tangjing Seba Mandal Amadi KK Moirang Kangleiron Kanbalupna Yabangam Loy Haina Loop Sigi General Secretary K Sital Zikicharol Amana Pongdoroli Torbung Hariba Mafam si Moirang Kangleironda Yam Namaro Ibalamdam Amasuni Yelhomi Punamakna Kangnaraba Pawaibi Akong Zambagi Wari Yimaroiba Tankak Tokibani Salailen gi Masanupi Atonbina Mayamda Kongum Lakiba Mafam Purembana Kai Mapan Pakiba Kamba Nongbal Lamzel Lamthapung Kamba Kong Nongbal Kong Kadeng Tangja Hanbana Laisa Tankiba Mafamni Loinana Torbung Tungkong Mapan Nasingba Moirang Kangleiron ga Tana Thana Yadraba Mafam Kya Lairi Asigumba puariga sago narbalamda masida khangtapta ngarang nahan talakiba miyoi phurup amagi mongpham thamjingani haibo wafam asidi atamnana aikhoi puari singbu temsingnaba thaurangni mamang thakta maiteina pukchel isam samthoklubagi khudongchaba khara lawjakhrabasu hojikti Kuki saidang basingna tawningbata pangtau tawba yaroi hairi
loinana ngasi Imphal East ki manung sanna leiriba lamlai AC gi lamlai maira paibi loop ki ima imbel singna lamlai kaithel da tholaktuna Torbung Bangla da kuki militant singi asiba hakchang phumba yaroi karigumba lengakna masida thingba pidrabadi akanba khongjang jangsilagani haina kholau kaya laukhre atopa pawmana kuki singi asiba hakchang Torbung Bangla da phumba yaroi haina maira release sakre Bishnupur district ki Kumbi SC ki manung chanba Torbung Bangla da sin kuki narco terrorist ki asiba hakchang sing kuki singna phumba yaroi haiduna ngasi numedang maira paibi singna kai sampatagina malom phawba kilometer 8 lom maira paiduna rally sakre maira ge rally do punba maira paibi malom tu kainong na sinduna Imphal gi Kaisampat traffic island dagi khongsal laga rally adu malom phawba satki Torbung Bangla da sin kuki narco terrorist singi leikidraba hakchang sing leiron chanba yaroi Manipur gi apunba gi saktam kaiba yaroi amadi Manipur da tongan be administration leiba yaroi haibana singba kholau sing lauduna satkiba maira rally aduda saruk yakhiba singbu asoi angam thoktana ba yamlaba police na ngak senki rally aduda saruk yakhibi nupi amana phongdorpada ingna signal leijaram balam dam asida mapandagi changlakpa sin kuki narco terrorist singna haukiba me ahumdagi Manipur gi chingkhong singya da leiba maitai khunsing amadi more Chorachandpur amadi Kangpokpina singbada leiba maitai gi yum singda nongmai kapsinduna landa duna amadi yum mai thaduna miyoi kya sikre potchai kya mang takre miyoi kya ama sopan nangkhre tha ahum phajilakba misi mina yauraba irang asina maram oiraga Manipur gi miyam kham thengna waraba phawda India gi Prime Minister Narendra Modi na wafam amata phawba phongdoraktaba si Manipur gi miyamna thamoi sokna nungaite haina phongdokhi atopa pawmana kom phuruk ki miyoi khudingmakta phurakpo oina lowi KUM ing tapna leiba pamjaba phuruk ama oiriba kom union Manipur gi president su oiriba Sarto Ahau komna mahaki khoirenta khunau da leiba apokpagi yumda mapa nai haidun satpada suda su leitaba kuki independent army gi khulai paiba militant kunthra romna wahang pahung amata tawdana tamthina phurakpagi thawong akan mamong da kandem tawi thawong asidi kom phuruk ki miyoi khudingmakta phurakpo aina lowi haina kom union Manipur samna KUM haina khangnariba sigi advisor boys komna pendaba phongdokre Manipur Press Club ta pangthokiba pawgi mifamda mahang makhatana hai atamnana kom phurupta satharliba minungsi leitana phu seibagi thong kaya sina kom phurupna khundari mafam sing hojik saphadre haina lowi maramaduna kom phurupna khundari mafam singda security matik chana thambina ba lengakna honabiu Sarto Ahau komna mayumda satpada khulai paiba sing asina Chorachandpur district ki manung sanba Sengphai area dagi phaduna makhoigi kemta pusilaga wahang pahung amata tawdana phurakhibani mahakpu phurakliba sigi maram hanglubada Sarto Ahau kom arambai member ama oibada natana kuki gi mathakta landaba amadi security force thajinbada chauna thodang lowbagini haibana singba aranba maral kya sijilakpa si yamma laibak thibani kom phurup asi hojik thokliba lana sibu loisinaba amadi ing tappa hanjilaknaba honariba phurup amani adubu phurup asigi president amabu phu chaibata natana nungmai phawba si naraga hatke torokpa sidi union asina hakchina lowdaba ngamloi maramaduna Manipur da khundariba phurup khudimangna asigumba thodok asi amo hanna thondana ba honabiu loinana thawdo asida senariba kuki militant sing asigi mathakta chapchaba action lokhatpiu thawdo asigi matangda medical report yauraba complaint ama concern PS ta piragani haina su mahangna pawgi mifam aduda makhatana phongdokhi atopa pawmana MLA singi thongal da sit in protest sathabaga loinana public curfew thamlagani Akhanaba emergency assembly session ngasi haibadi August 3 phawgi manungda sabsaba notification ama thokpidaba tarwadi thangnaba numit August 4 gi ahing nongyai dagi horaga August 5 ki ahing nongyai phawba public curfew tawgani loinana public curfew tawraba phawda paliba lenga asidagi karigumba makhal amatagi pawkhum pidaba tarwadi lakliba August 6 ki ayuktagi horaga AC khudingi MLA singi yum gi thongal da sit in protest lepalaitana sathargani haina coordinating committee of 24 assembly constituencies and MACKC MLA Union of Social Upliftment and CFC Thongjugi Publicity Secretary gi Serolamana Phongdorli Sathagadariba public curfew manung asida essential service ki thomi sing amadi atei lining laison ga mari lena ba mioi sing natana atei sing di sathok sasin tawidana ba appeal tawjari sit in protest asida violence ki oiba thabak mata yauroi kanagumbana violence ki thabak yaholakpa tarbadi mioi aduna sit in protest adu thugai bani haina logani AC khudimakta leiriba tei phurup khudimangna su isa gi MLA singi thongalda violence yaudaba sit in protest pangthokpiu hairi atopa pawmana mipai nai ringai seirakta SP Jiribam transfer tawba yaroi JDO
हौखिबा मे अहुमदगी हौरगा लेबाक्सदा कुकी मिलिटेंटसिंगना याम तमथि मोंगदा मिहात मिपुन यावना युम कैकिया मई थादुना थोकनिंगदब थौदो क्या थोकलिबा सिना मरम ओइरगा जिरिबामदा लेरिबा मियामना मिपाइनेनि सेरक असिदा एसपी जिरिबामबु ट्रांसफर तौनब होनरकपा असि जिरिबामगी मियामना याबा ngamloi haina जिरि डेवलपमेंट ऑर्गेनाइजेशन समना जेडीओ हाइन खंगनरिबा सिगी प्रेसिडेंट ई देवान फोंगदोखरे अपुन बजिरी मैरा पाइबी एजेएमपी हाइन खंगनरिबा सिगी ऑफिस ता पांगथोखिबा पावगी मिफमदुदा महांगना मखाताना हाई इरांग मरकसद जिरिबामगी डीसी अमदी एसपी यावना तोंगान तोंगान बा पीस कमिटी सेमदुना जिरिबामदा थोकनिंगदब थौदोकसिंग थोक्तनब होनदुना लाखिबनी मखोइना होनबिबदगी जिरिबामगी मियामना ngasi फावबा इंगतपना अकी अखंग यावदना लेबा ngamlibani अदुबु लेंगाकी माइकैदगी जिरिबामगी एसपी महाराबम प्रदीपु इखंग खंगौदना ट्रांसफर तौबगी ऑर्डर थोलकपा असि यानिंगदे मरमदुना स्टे ऑर्डर अमा अथु मतमदा मरि लेनबा ऑथोरिटी सिंग थोकपियु लेंगाकना मिसम मियामगी अपामबगी मायोक्ता थबक तौबिरोय हाइबगी अचौब थाजब थमजरी हाइनसु महांग फोंदोकी पावगी मिफमदुदा जिरिबाम लोप कयागी लुसिंगबा कयासु सरु याखी अथुप पावमना प्राइम मिनिस्टर नरेंद्र मोदी न मणिपुर की इशूदा पार्लियामेंट वांगांग हन्नबा ओपोजिशन ना प्रेसिडेंट तक्सिनख्रे Opposition Party kuntaruk na punsilaga semkiba INDIA hana khangdaribasina ngasi leibak asigi president Draupadi Murmu ga unaduna Manipur gi wathok asigi matangda parliament Prime Minister Narendra Modi na wangang hanaba taksin khiba ka loina na Manipur da mo hanna ing tappa purak hanaba gi matangda memorandum ama pisinkhre President ga unakhiba aduda opposition party na irang na maram oiraga mai chaklaba Manipur da Prime Minister Narendra Modi masa hakkeng na satnabasu demand tawki hairi President Murmuga unarba matung Congress President Malik Arjun Kharge na pangmi singi mamang da wangang dun hai Manipur da handakta visit tawruba MP sing yauna President da state adugi oihori ba phibam gi matang da mayek seng na paudam khre Manipur gi thawdo asigi matang da President da ikhoi gi maikei digi memorandum ama pisin khibaga loina na Manipur da hujik thokliba violence ki thaudok sing maroina nupi sing da ka henba thawong kya sathariba dugi matang da yengsil na basu yauri थौदोसिना मरम ओइरगा युम लिसिंग मंगा हेना मै थाख्रे मियोय चनी हेना सिख्रे संगा हेना सोपन नंख्रे अदुगा मियोय लिसिंग हुम्फु हेनबना मयुम मकै लेहनखिद्रे अमरोंदा लांजेन अदुना लेरिबा मियोय सिंगी ओइना हांगदोकलिबा रिलीफ कैम्प सिंग असि मपुंग फाबा ओइदे रिलीफ कैम्प सिंग असिदा लांजेन नरलिबा सिंगना मथौ ताबा हिदाक लांथक यावना पोलम कियागी अवाटपा लेरि ngasi opposition team na president unariba asi Manipur gi wathok asigi matangda mahaki ahenba mieng sangsin hanna bahona bani hairi Mangna hai aikhoi gi maru oiba pandamdi Prime Minister Masana Manipur da hujik thokliba wathok asigi matangda wafam phungdokpaga loina na mahak masa Manipur da haktengna na satuna thokliba thodok asigi waroisin purakna bahona ba amadi awaba taraba miyo singda pifam thokpa tengbang sing pihanbani haribasi president na Prime Minister da khangana ba aikhoi gi maikei digi yamna kanna haijaramki Congress lusingba khargena lusingduna president unekhiba duda opposition lusingba sing Tiruchi Siva Adhir Ranjan Chaudhuri Gaurav Gogoi Sushil Singha Kani Moji amasung Manoj Kumar Gupta Susmita Dev Jayanta Jahan Singba yauki Aroibada Paobilai news reader ki video bi yengbiri khudimak pu khuramjari